Masih mulai berpauda. Liangmai Naga ke lup anina si minister misam taruk thadok hanap taksin kre Naga misam taruk shirabashu hakchang shinnabiyu haijakhre. Houjik ko Manipuri phiba masih lapsin duna mahuksa ingtappa hanjin hanab honabagi matangda ngarang si minister tongan ba sarasing duna kraba matung masih Liangmai Naga Council amasung Liangmai Naga Women Union Chief Minister Kem san gunaduna tha asigi traumdoida Kangpokpi district ki kulai paiba singna Fazin kiba mafam khangdraba pastor yauna miyoi tarukpu kudakta thadok-u demand taukhre. Chief Minister gunabada Liangmai tribal leader amana Chief Minister da phongdok kibada kulai paiba singna fazin duna thamliba konsa kulgi miyoi taruk asi shirabashu makhoigi imung manungda aroiba mathau mangam pangthokpa ngamnugidamak makhoigi hakchang shinnabiyu haijakhre. Kuki singna fazin ki naga taruk ki matang di kuki inpi Manipur oirabadi wangang bagi lebai mahutta makoi gi leifam kudakta handokadebani makoi hinglibadi condition amatna yauna thadu karigumba hat ki batargadi makoi gi hakchang singadu imung manungda sinagadebani haini UNC United Naga Council na thokpa serolamna hairi West Asia da thokliba lan marab oiraga crude oil gi mamal hengatkiba amasung leibak asida pusalakpagi sang hantakibana maram oiraga Union government na haukiba irai limita petrol amasung diesel gi mamal liter amadagi lupa ahum hengatkraba matungda amukasu hanna ngasi paisa marfutara hengatkre Kim Kuki Inpi Manipur gi makhoi gi demand government na thabakta onthoktaba dubu yaningdaba phongdoktuna Kuki zo area da satharakpa total shutdown adu makhata na pung nipan amagasu sangdokre hairi Tha asigi tramdagi pung taraga minit kumangaron tarakpada Kangpokpi district ki New Kaithel Manbi PS Kotlen amasung Konjim kulgi anidamrak satpada Intervillage Road IVR amagi mafam amada kuki kulai paiba khutpu amagi thabak oigani singnaba miyoi singna ambush tawduna thadok search leader yauna misam ahum hat ki bamusu atopa maribuna sohon ki ba thodok thokkabaga ikan kanada nimit adugi nimit yungba mamangda leilon Wi-Fi kulagi naga misam tranipan fakib matangda konsa kulgi sormen na police ta wakatpa matung fakib miyoi sing manungi trani thoida tha asigi tramangagi yukta tekta kaidana thadok labasu mafam khangdiba miyoi tarukki matangdadi chairman na police ta file tokhiba report ka mari lenana mahak ki examination leplamdre West Asia da thokliba lana maram oiraga crude oil gi mamal hengatkiba amasung laibak asida pusilakpagi sang hantrainkiba maram oiraga Union government na haukibirai nimita petrol amas diesel gi mamal liter amada lupa ahum hengat kraba matungda amukasu hanna ngasi paisa marfutara hengatkre Imphal city area da noise pollution thoktuna nil khongbagi sang yamna wanglibasi hantahanibagi pandamda ahan batangkaki oina Imphal East amasung Imphal West district ki manung shanna leiba police station tarada sound level meter kusinabaga loinana police personnel sing training pikhi Kimna makoi gi demand government na thabak to onthoktabaga du yaningdo phongdoktuna Kukizo area satharakpa total shutdown adu makhata na pung nipunipan amagasu sangdokre hairi Iran gi maiktingase military strike to naba thorang tokhibani adubu Gulf Alliance ki haijarapa amasung yam aruba mawong da wa khanaba maramna khongthang di yoithokre haina United States ke President Donald Trump na phongdokre Democratic Republic of Congo DRC da handak khwaidagi nongna Ebola laisat sadorakpasina chingnaningai oiba mawongda sikiba mi masing sam 38 yaukre amasung singnaba case samnga ga tara humdoi report tokre hairi Thasi tramade petrol amas diesel ki mamal liter da lupa uhum sang hengakrabam nimit mangani surakpada Prime Minister Narendra Modi gi lengakna petrol amasung diesel ki mamal liter paisa lupa marfu tara amasung marfu taret mathang sina amuk hengatkhiba si mise miyam amasung middle class da leiriba singi purikhaw phongda lut tawbani haina Manipur State Council Communist Party of India CPI gi official secretary TS Robindro gi serolabana phongdorakli Mayum singni kulumdegi lamdam sida ngasi phawpur maselgi marakta khaibum tahanaba mapan gi safu amana satharagliba thoksul singi mayukta lamdam sigi kundamingriba singelo purup kudingmak amattoina
ꯂꯩꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯃꯁꯛ ꯈꯪꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟ ꯇꯤ ꯊꯣꯏꯕꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯒꯨꯖꯔꯥꯠꯀꯤ ꯑꯍꯃꯦꯗꯥꯕꯥꯗ ꯂꯣꯏꯁꯤꯟꯈꯤꯕ ꯏꯪꯁꯣꯛ 2019 ꯑꯦꯁꯤꯌꯟ ꯋꯦꯠꯂꯤꯐꯇꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯌꯨꯝꯕꯨ ꯏꯟꯗꯤꯌꯥꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯑꯃ ꯑꯃꯁꯨꯡ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ 9 ꯌꯥꯎꯅ ꯄꯨꯟꯅ ꯃꯦꯗꯜ 10 ꯂꯧꯗꯨꯅ ꯀꯦꯝꯄꯦꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯪꯊꯕꯥꯜ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟꯗ ꯆꯠꯊꯔꯤꯕ ꯑꯍꯨꯝꯁꯨꯕ ꯈꯣꯝꯗ꯭ꯔꯥꯝ ꯑꯣꯡꯕꯤ ꯍꯤꯖꯝ ꯃꯦꯃꯗꯦꯕꯤ ꯃꯦꯃꯣꯔꯤꯌꯦꯜ T20 ꯃꯅꯤꯄꯨꯔ ꯚꯦꯇꯔꯦꯟ ꯀ꯭ꯔꯤꯀꯦꯠ ꯇꯨꯔꯅꯥꯃꯦꯟꯠꯁꯤꯡ 19ꯀꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯃꯦꯆꯁꯤꯡꯗ TCMDC ꯊꯣꯡꯖꯨ ꯑꯃꯁꯨꯡ ꯚ꯭ꯔꯦꯁ ꯅꯥꯒꯥꯃꯄꯥꯜ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯐꯝ ꯑꯁꯤꯒꯤ MA ꯆꯤꯗꯝꯕꯔꯝ ꯁ꯭ꯇꯦꯗꯤꯌꯝ ꯁꯥꯟꯅꯈꯤꯕ ꯏꯟꯗꯤꯌꯟ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒꯀꯤ ꯃꯦꯆꯇ ꯁꯟꯔꯥꯏꯖ ꯍꯥꯏꯗ꯭ꯔꯕꯥꯗꯅ ꯆꯦꯟꯅꯥꯏ ꯁꯨꯄꯔ ꯀꯤꯡꯁꯄꯨ ꯋꯤꯀꯦꯠ 5ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯅ ꯄ꯭ꯂꯦ ꯑꯣꯐꯀꯤ ꯃꯐꯝ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯡ ꯃꯅꯤꯄꯨꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯜ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯝꯖꯕ ꯇꯦꯟꯁꯟꯖꯔꯤ ꯃꯌꯥꯝ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ꯫